ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯄꯥꯏꯁꯤꯀꯣ ꯉꯁꯤꯒꯤ ꯑꯩꯅ ꯄꯥꯏꯗꯣꯔꯤꯕ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯥꯕꯗꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠꯇ ꯑꯗꯨꯝ ꯁꯦꯂꯦꯕꯁ ꯆꯟꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯑꯌꯥꯝꯕꯗꯀꯣ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯟꯁꯦꯟ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯑꯃ ꯃꯦꯗꯤꯑꯦꯕꯜ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯑꯃ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯈꯣꯝꯀꯠꯆꯔꯤꯁꯤ ꯃꯌꯥꯏꯒꯤ ꯃꯦꯗꯤꯑꯦꯕꯜ ꯍꯤꯁꯇ꯭ꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯄꯥꯏꯗꯣꯏꯕ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯑꯦꯕꯜ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯔꯥꯏꯚꯦꯜ ꯑꯣꯐ ꯑꯔꯕ ꯑꯦꯟ ꯏꯟꯚꯦꯟꯁꯟ ꯑꯣꯐ ꯃꯨꯁꯂꯤꯝ ꯔꯨꯂꯔꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯦꯀꯣ ꯏꯟꯗꯤꯌꯥꯗ ꯃꯨꯁꯂꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯏꯚꯦꯜ ꯑꯣꯐ ꯑꯔꯕꯁꯦꯀꯣ ꯑꯔꯕꯁꯦ ꯀꯃꯥꯏꯅ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯔꯨꯂꯔꯁꯤꯡꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯀꯃꯥꯏꯅ ꯄꯥꯜꯂꯛꯄ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯅꯩꯅꯁꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯍꯧꯔꯁꯤ ꯑꯗꯨꯗꯤꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ 8th ꯁꯦꯟꯆꯨꯔꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯟꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯗꯨꯝꯕꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯃꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯁꯦ ꯑꯗ ꯑꯍꯥꯟꯕ ꯃꯨꯁꯂꯤꯝ ꯆꯪꯉꯛꯈꯤꯕꯁꯦ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ 711 ADꯗ ꯆꯪꯉꯛꯑꯦꯕ ꯑꯍꯥꯟꯕ ꯃꯨꯁꯂꯤꯝ ꯀꯣ ꯏꯟꯗꯤꯌꯥꯗ ꯀꯩꯗꯧꯕ ꯏꯟꯚꯦꯟ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯀꯔꯝ ꯀꯥꯟꯗꯅ 711 ADꯗꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯆꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯪꯉꯛꯄ ꯉꯝꯈꯤꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯉꯝꯈꯤꯗꯦꯕꯀꯣ ꯃꯥ ꯃꯥꯏꯊꯤꯈꯤꯕ ꯏꯟꯗꯤꯌꯥꯗ ꯆꯪꯉꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯜꯂꯦ ꯃꯥꯒꯤ ꯅꯦꯛꯁ ꯃꯥꯒꯤ ꯃꯇꯨꯡꯗ 712 ADꯗꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯀꯩꯗꯧꯕ ꯆꯪꯁꯤꯜꯂꯛꯄ ꯃꯨꯁꯂꯤꯝꯁꯦꯀꯣ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏ ꯑꯥꯔꯕꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯨꯁꯂꯤꯝꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯁꯤꯟꯒꯤꯗ ꯀꯩꯅꯣꯁꯦ ꯔꯥꯖꯥ ꯗꯍꯦꯔꯁꯦꯀꯣ ꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯍꯥꯟꯕ ꯃꯨꯁꯂꯤꯝꯁꯦꯀꯣ ꯃꯨꯍꯝꯃꯗ ꯕꯤꯟ ꯀꯁꯤꯝꯁꯤꯅꯦꯕ ꯃꯥꯅ ꯆꯪꯉꯛꯈꯤꯕ ꯁꯣꯛꯁꯤ 712 AD ꯑꯣꯏꯗꯣꯏꯅꯤꯀꯣ 712 ADꯗ ꯃꯥꯅ ꯆꯪꯉꯛꯑꯦ ꯃꯥꯅ ꯃꯇꯝꯗꯨꯗ ꯀꯔꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯁꯤꯟꯗꯀꯣ ꯉꯁꯥꯏꯒꯤ ꯔꯥꯖꯥ ꯗꯍꯦꯔꯁꯤ ꯄꯥꯜꯂꯦꯕꯀꯣ ꯔꯥꯖꯥ ꯗꯍꯦꯔꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯀꯩꯗꯧꯔꯕ ꯃꯥꯅ ꯆꯪꯁꯤꯜꯂꯛꯑꯦ ꯏꯟꯗꯤꯌꯥꯗꯀꯣ ꯚꯥꯔꯠꯇ ꯆꯪꯉꯦ ꯃꯁꯤꯒꯤ ꯁꯣꯛꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ 712 ADꯗꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯨꯍꯝꯃꯗ ꯕꯤꯟ ꯀꯁꯤꯝꯁꯤꯅ ꯉꯝꯃꯒ ꯆꯪꯉꯛꯑꯦꯗꯅꯀꯣ ꯆꯪꯉꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯨꯁꯂꯤꯝ ꯅꯠꯇꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯏꯝꯄꯣꯁ ꯇꯧꯁꯜꯂꯦꯕ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝ ꯅꯠꯇꯕꯁꯤꯡꯗꯤ ꯀꯩꯗꯧꯕ ꯇꯦꯛꯁ ꯑꯩꯉꯣꯟꯗ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯍꯥꯏꯗꯤ ꯇꯦꯛꯁ ꯃꯥꯅ ꯈꯣꯝꯀꯠꯂꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯑꯥꯔꯐ ꯆꯪꯉꯛꯑꯒ ꯑꯥꯔꯐꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯤ ꯈꯪꯉꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯄꯣꯛꯑꯝꯕ ꯅꯠꯇꯦ ꯍꯤꯡꯉꯨꯕ ꯅꯠꯇꯕꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯣꯏꯔꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯕꯅꯤ ꯅꯠꯇ꯭ꯔꯁꯦ ꯑꯥꯔꯕꯇꯒꯤ ꯁꯨꯃꯥꯏꯅ ꯃꯨꯁꯂꯤꯝ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯈꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯕꯅꯤ ꯈꯪꯗꯦ ꯐꯂꯥꯡꯗ ꯈꯣꯠꯂꯝꯕꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯤ ꯊꯤꯖꯤꯟꯕꯗꯤ ꯈꯪꯕꯅꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯥꯔꯕꯀꯤ ꯕꯤꯛꯇ꯭ꯔꯤꯁꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯀꯩꯗꯧꯕ ꯉꯁꯥꯏꯒꯤ ꯔꯥꯖꯥ ꯗꯍꯦꯔ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯆꯪꯁꯤꯜꯂꯛꯄ ꯁꯤꯅ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯥꯏꯗꯒꯤ ꯈꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯨꯝꯕ ꯄꯥꯎ ꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯀꯥꯏꯗꯒꯤ ꯈꯪꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯔꯁꯤꯌꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏꯒ ꯆꯟꯁꯅꯥꯃꯥ ꯍꯥꯏꯕꯁꯤꯗꯩ ꯈꯪꯉꯦꯕꯀꯣ ꯆꯟꯁꯅꯥꯃꯥ ꯍꯥꯏꯕꯁꯤꯗ ꯑꯥꯔꯕꯀꯤ ꯕꯤꯛꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯀꯃꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯑꯍꯥꯟꯕ 711ꯗ ꯆꯪꯉꯛꯄꯅꯤꯗꯅ ꯐꯥꯔꯁꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯗꯗꯤ ꯃꯥꯏꯊꯤꯈ꯭ꯔꯦꯕ ꯃꯥꯏꯊꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯅꯩꯅꯔꯣꯏꯁꯤꯀꯣ ꯃꯥꯏꯊꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯥ ꯆꯪꯉꯛꯄꯁꯦ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯊꯪꯗ 712 ADꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯅꯥ ꯆꯪꯈꯤꯕ ꯃꯨꯍꯝꯃꯗ ꯕꯤꯟ ꯀꯁꯤꯝꯁ ꯆꯪꯉꯦꯕ ꯃꯨꯍꯝꯃꯗ ꯕꯤꯟ ꯀꯁꯤꯝ ꯆꯪꯉꯛꯄꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯔꯥꯖꯥ ꯗꯍꯦꯔꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯃꯥꯅ ꯆꯪꯉꯦ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤꯡꯗ ꯃꯥꯅ ꯅꯣꯏ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯊꯤꯒꯗꯕꯅꯤꯀꯣ ꯃꯉꯣꯟꯗ ꯇꯦꯛꯁ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯅ ꯇꯦꯛꯁ ꯏꯝꯄꯣꯁ ꯇꯧꯁꯜꯂꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗ ꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯒꯤ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯔꯁꯤꯌꯟ ꯕꯨꯛ ꯆꯟꯁꯅꯥꯃꯥ ꯍꯥꯏꯕꯁꯤꯗ ꯏꯕꯀꯣ ꯁꯤꯐꯧ ꯌꯥꯔꯦꯀꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏꯁꯤ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤꯀꯣ ꯃꯥꯁꯤꯅ 998 1030 AD ꯀꯣ ꯃꯥꯅ ꯄꯥꯜꯂꯝꯃꯤꯁꯦ ꯃꯥꯁꯤ ꯀꯅꯥꯅꯣ ꯃꯥꯁꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯍꯥꯏꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯑꯁꯨꯝ ꯀꯣ ꯇꯔꯀꯤꯁꯇ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯔꯨꯂꯔ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯥꯁꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯦꯕꯀꯣ ꯁꯤꯗ ꯃꯃꯤꯡ ꯏꯔꯦꯀꯣ ꯄꯥꯜꯂꯝꯕ ꯀꯩꯅꯣꯗꯨꯒꯤ ꯃꯃꯤꯡ ꯏꯔꯦ ꯁꯨꯕꯨꯛꯇꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ
ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤꯁꯤꯅ ꯃꯥꯅ ꯔꯨꯂꯔ ꯑꯣꯏꯔꯛꯄꯁꯦ 998 ADꯗꯒꯤ ꯑꯣꯏꯔꯛꯄꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯄꯣꯏꯟꯠ ꯈꯔ ꯍꯥꯏꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯏꯅ ꯍꯪꯒꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯁꯅꯥꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯁꯅꯥꯃꯥ ꯏꯕꯁꯤ ꯀꯅꯥꯅ ꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯔꯗꯣꯁꯤꯅ ꯏꯕꯀꯣ ꯃꯥ ꯏꯔꯤꯕꯁꯦ ꯀꯃꯥꯏ ꯑꯣꯊꯔꯁꯦ ꯑꯗꯣ ꯁꯥꯟꯁꯅꯥꯃꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗ ꯕꯨꯛ ꯑꯣꯐ ꯀꯤꯡꯁ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯐꯔꯗꯣꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯤꯇꯥꯕ ꯎꯜ ꯌꯃꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯎꯠꯕꯤꯠ ꯍꯥꯏꯁꯦꯀꯣ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤꯒꯤ ꯃꯥꯁꯦ ꯀꯣꯔꯠ ꯄꯣꯏꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯅꯤꯁꯦ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯄꯤꯒꯅꯨꯀꯣ ꯁꯥꯟꯁꯅꯥꯃꯥ ꯏꯕꯁꯤꯅ ꯀꯅꯥꯅ ꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯔꯗꯣꯁꯤꯅ ꯏꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤꯒꯤ ꯀꯩꯗꯧꯕ ꯀꯣꯔꯠ ꯄꯣꯏꯠꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯎꯠꯕꯤꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯅ ꯀꯩ ꯂꯥꯏꯔꯤꯛ ꯏꯔꯝꯃꯦ ꯍꯥꯏꯀꯥꯟꯗ ꯀꯤꯇꯥꯕ ꯎꯜ ꯌꯃꯤꯅꯤ ꯍꯥꯏꯕꯁꯤ ꯏꯔꯝꯃꯦꯕ ꯍꯥꯏꯔꯤꯁꯤꯡꯁꯦ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯀꯩꯗꯧꯕ ꯑꯣꯊꯔꯁꯤꯡꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯕ ꯁꯥꯟꯁꯅꯥꯃꯥ ꯏꯔꯤꯕ ꯑꯣꯊꯔꯁꯤ ꯐꯔꯗꯣꯁꯤꯅꯤ ꯃꯥ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯩꯗꯣꯏꯅꯣ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤ ꯍꯥꯏꯁꯦ ꯁꯣꯛ ꯀꯌꯥꯗꯩꯅ ꯀꯌꯥ ꯄꯥꯜꯂꯝꯕ 998ꯇꯩꯅ 1030 AD ꯐꯥꯎꯀꯣ ꯁꯤꯕꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯑꯩꯅ ꯎꯠꯆꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ PDF ꯁꯦ ꯁꯤꯗ ꯑꯝꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯨꯍꯝꯃꯗ ꯒꯖꯅꯕꯤꯁꯦ ꯃꯥꯅ ꯏꯟꯗꯤꯌꯥꯗ ꯂꯥꯟ ꯇꯧꯔꯛꯄ ꯀꯩꯗꯧꯕ ꯏꯟꯚꯦꯟ ꯇꯧꯔꯛꯄ ꯆꯪꯁꯤꯜꯂꯛꯄꯁꯦ ꯃꯥꯅ ꯀꯌꯥꯔꯛ ꯆꯪꯉꯛꯀꯦ 17 times ꯆꯪꯉꯦꯕ ꯃꯥꯒꯤ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯞꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯆꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯝꯅꯅ ꯀꯩꯗꯧꯕꯒꯤ ꯆꯪꯉꯛꯄꯅꯣ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯜꯒꯨꯝꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯜꯒꯨꯝꯕꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯝ ꯌꯥꯝ ꯀꯠꯅꯩꯕꯀꯣ ꯑꯁꯤꯒꯨꯝꯕꯁꯤ ꯀꯩꯗꯣ ꯃꯥꯁꯦ ꯂꯨꯠ ꯇꯧꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯏꯁꯂꯥꯝ ꯙꯔꯃꯁꯨ ꯁꯟꯗꯣꯛꯄ ꯂꯥꯛꯄꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯀꯩꯗꯧꯒꯦꯗ ꯃꯥꯅ ꯂꯨꯠ ꯇꯧꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯎꯔꯛꯀꯅꯤ ꯉꯁꯥꯏꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯔꯝꯕ ꯇꯦꯝꯄꯜ ꯂꯨꯠ ꯇꯧꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅꯥꯊ ꯇꯦꯝꯄꯜꯁꯦꯀꯣ ꯁꯤꯁꯦ ꯃꯥꯅ ꯀꯩꯗꯧꯔꯕ ꯑꯦꯇꯦꯛ ꯇꯧꯋꯦꯕꯀꯣ ꯑꯦꯇꯦꯛ ꯇꯧꯏ ꯑꯁꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯞꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯏꯟꯗꯤꯌꯥ ꯆꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯒꯤ ꯀꯩꯗꯧꯕ ꯂꯟ ꯊꯨꯝꯁꯦ ꯃꯥ ꯂꯧꯁꯟꯕ ꯂꯥꯛꯄꯅꯦꯕ ꯂꯨꯠ ꯇꯧꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯣꯝꯅꯥꯊ ꯇꯦꯝꯄꯜ ꯀꯣ ꯃꯥꯅ ꯁꯣꯝꯅꯥꯊ ꯇꯦꯝꯄꯜꯗꯒꯤ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯏ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯠ ꯇꯧꯔꯤꯁꯦ ꯃꯇꯝꯗꯨꯗ ꯁꯣꯝꯅꯥꯊ ꯇꯦꯝꯄꯜ ꯃꯥꯅ ꯂꯨꯠ ꯇꯧꯕ ꯃꯇꯝꯗ ꯒꯨꯖꯔꯥꯠꯇꯅꯤꯀꯣ ꯍꯥꯏꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧ ꯄꯥꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯚꯤꯝꯋꯥꯟꯁꯦ ꯄꯥꯜꯂꯦ ꯚꯤꯝꯋꯥꯟ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯅꯤꯡꯊꯧꯅꯤꯀꯣ ꯑꯗꯣ ꯀꯩꯗꯧꯕ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯇꯦꯝꯄꯜꯁꯤ ꯀꯩꯗꯧꯕ ꯉꯁꯥꯏꯒꯤ ꯇꯦꯝꯄꯜꯁꯤꯗꯩ ꯃꯥꯅ ꯁꯅꯥ ꯂꯨꯄꯥꯒꯤꯁꯦ ꯃꯥꯅ ꯂꯨꯠ ꯇꯧꯔꯤꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯥꯟ ꯇꯧꯋꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯦꯝꯄꯜ ꯑꯃ ꯍꯦꯛꯇ ꯂꯨꯠ ꯇꯧꯕ ꯍꯥꯏꯁꯤ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯀꯩꯗꯧꯕ ꯇꯦꯝꯄꯜꯗꯨꯒꯤ ꯀꯩꯗꯧꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯦꯔꯤꯌꯥꯗ ꯆꯟꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯚꯤꯝꯋꯥꯟꯁꯤꯒꯅꯤꯀꯣ ꯃꯥꯒ ꯊꯦꯡꯅꯗꯣꯏꯁꯦ ꯑꯗꯣ ꯃꯥꯅ ꯉꯝꯃꯦ ꯉꯝꯕꯗꯒꯤ ꯀꯩꯗꯧꯕ ꯃꯥꯅ ꯂꯨꯠ ꯇꯧꯔꯦ